Hello guys, ngasi su mayam gidamakta Randip Huda gi matangda wari mateng mapuduna laksa wari je khara tien gani habagi thajabadi lei adoi batarga su mayam adum pulap khangmina si tamina sa hamsi thamjage aduga koina wari je lethok jaba matamda soike belan ki yawarga su mayam nangak pi gani habagi thajabsi thambag loinena ngasi gi wari si matang sida hujarage mayam puna tamina si mayam puna khangmina si Randip Huda mayam na pak sana khangnaraba actor si magi intense performance amadi acting dugi damakta khangne mahak si Manipuri actress amadi model Lin Laisram gi husband actor si gi matang da khangdaba kaya ngasi gi wari si da khangmina si Randip si 20 August 1976 ta Rohtak Haryana gi Jat family da poki magi mapa Dr. Ranbir Huda surgeon amani aduga mama Asa Devi Huda na social worker amani Mahaksi Yamnganna DPS RK Puram Delhi gi boarding school da thaki adumna academic amadi sports ta fajana mai ponchinki masi khangnatana horse riding su hai marak marak ta su mayamdagi lapna leibana nungai tabu su phaujai magi schooling loisalaba matungda Randip Australia da higher study gi damakta chatki aduga marketing and human resource management da degree tamki University of Melbourne mafam aduda lairingai mahak part time job oina taxi driver waiter amadi car washer gi thabak tawi maramdi megi mateng pangba oina natragana magi life ta anoba experience tawba oina ni 2000 dari Randip India da hale aduga cooperative sector da thabak tawrki adubu mahak ne acting sidi yamna pamjaraki pambaduna maram oiraga Joan Barry John gi acting class Delhi da yauki maduda magi acting skills khangjaraki bane mahak Mumbai da laki aduga modeling tawba hoki Bollywood ta sangnabagi tanja yengingai amadi struggle tawringai advertisement gumba tawraki Randip ki Bollywood debut si 2001 da Mira Nair ga kumina kiba Monsoon Wedding hariba movie sini yamna chawde adubu memorable oiba role amaka oiki film do success oiraba matungda background da laiki aduga meaningful oina role ama fangnabagi damakta chahi kya struggle tawraki adamna magi maru oiba breakthrough oikiba movie di 2010 gi Once Upon a Time in Mumbai sini masida mahak police officer amakak saki magi performance tuna mahak bu hena masak khanghanki makhatana 2011 gi Saheb Baby or Gangster amadi 2012 gi Jannatu da su okay mahak ki hena masak khangna kiba movie khara haiba taragadi 2014 gi Highway masida awaba mayok naba truck driver amasaki lanena film dugi damakta mahak critics mayam gi claim kaya fangjaki Mathangda 2016 gi Sarbzit masidana mahak masasi physically amadi emotionally fazana transform toki mathangda 2016 gi Lal Rangni movie sida mahak si charming amadi complex blood mafia saki mayamna suyamna appreciate toki Bollywoodta mahak international cinema explore tawre Netflix series Extraction 2020 masida su Chris Hemsworth ka kuminaba uba pangki Personal life ki wari haba taragadi acting kaknatana mahak horse riding amasuni magi horse mayam ama lai loinana sports ta medal mayam ama su phangkre national championship su yauna phange mahak sanga su yamna nuksijai amri wildlife conservation ki advocate su tobi organization WWF amadi PETA gumbada pullaga mahak industry sida thabak torokpa awaba kaya amadi mayokne Nepotism da dominate tawi loinena outsider amana karigumba achauba ama phangnaba honabada amaba mayoknaba haibasi adumak soidrabani magi journey si small town dagi thoglak laga internationally actor ama oina sakhangani mahakna meaningful oiba role ama phangnaba hona zabada amadi character khodimak manung hanjanna yawnaba honabada mayam sina mahak sai Indian cinema gi actor ama khakni haibada chakthokjai mahakna nauriba kalakar kaya amabu pukning thogatbe Masining asigi Randip Huda ki matang da haiba taragadi ado matung tabadasu kanagi wari tabining habado khoi gi comment section da haibiram haibaji thamjage aduga ado madam da thokiba wari asengba thokiba wari ekhoi gi channels da happening balai ba taragasu ai number ma khaktang haijaram ge masida sungsoi soidana pau phaujan number adudi 9774505165 hairiba number sida WhatsApp ta pau phawbirau aduga ado madam na hamning leba wari singdo ado madam ge phone gi notes te hokpire hairaga ekhoi gi WhatsApp number aduda copy paste option ru thajanbiro Aikone sungsoi soidana adu madamgi wari singdubu aikoi channels da hapangam da honajai adudi ngasigidamakta di kainarsi mathangi wari da mu mayam pune thingnarsi ya fare